ꯑꯩꯈꯣꯏꯅ ꯅꯧꯅ ꯖꯤꯝꯗꯕꯨ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯖꯤꯝꯗꯕꯨ ꯑꯣꯏꯔꯦ ꯅꯧꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯇꯧꯍꯟꯗꯣꯏꯕ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯄꯨꯁꯑꯞꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯧꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯁꯑꯞꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯩ ꯍꯦꯟꯅ ꯏꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯥꯁ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯅ 2 to 3 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯄꯨꯁꯑꯞ ꯏꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯗꯅ ꯂꯥꯁ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯁ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯄꯨꯁꯑꯞ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯏꯍꯟꯒꯗꯕ ꯑꯦꯛꯁꯔꯁꯥꯏꯁ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯗꯅ ꯂꯥꯁ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯦꯛꯁꯔꯁꯥꯏꯁꯁꯤꯅ ꯑꯩꯈꯣꯏ ꯏꯟꯀ꯭ꯂꯥꯏꯟ ꯄꯨꯁꯑꯞꯁꯦ ꯑꯩꯈꯣꯏ ꯐꯃꯨꯡꯗꯁꯨ ꯇꯧꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯕꯦꯟꯁ ꯅꯠꯇ꯭ꯔꯒ ꯑꯋꯥꯡꯕ ꯄꯣꯠ ꯑꯃꯗ ꯈꯨꯠ ꯊꯝꯃꯒ ꯁꯤꯒꯤ ꯄꯨꯁꯑꯞꯁꯦ ꯑꯩꯈꯣꯏ ꯄꯔꯐꯣꯔꯝ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯗꯤ ꯁꯤꯒꯤ ꯄꯨꯁꯑꯞ ꯇꯧꯕꯒꯤ ꯔꯤꯖꯟꯁꯤꯅ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯄꯨꯁꯑꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝꯁꯇ ꯑꯦꯅꯔꯖꯤ ꯌꯥꯎꯗꯕꯗꯣ ꯁꯤ ꯄꯨꯁꯑꯞꯁꯦ ꯇꯧꯔꯒ ꯌꯥꯡꯅ ꯑꯦꯅꯔꯖꯤ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯁꯤꯁꯦ 15 to 20 ꯔꯦꯞꯁ ꯇꯧꯕꯤꯌꯨ ꯑꯗꯨ 3 ꯁꯦꯠ ꯑꯗꯨꯒ ꯃꯌꯥꯝꯅ ꯏꯟꯀ꯭ꯂꯥꯏꯟ ꯄꯨꯁꯑꯞꯁꯦ ꯐꯃꯨꯡ ꯅꯠꯇ꯭ꯔꯒ ꯕꯦꯟꯁꯇ ꯇꯧꯕꯗ ꯂꯨꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯋꯥꯜꯗ ꯇꯧꯕ ꯌꯥꯅꯤ ꯑꯗꯨꯗꯤ ꯋꯥꯜꯗ ꯇꯧꯔꯤꯉꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯂꯦꯞꯅ ꯑꯦꯅꯤ ꯑꯦꯛꯁꯔꯁꯥꯏꯁ ꯄꯔꯐꯣꯔꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯉꯝꯒꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯋꯥꯜꯗꯁꯨ ꯁꯤꯒꯤ ꯄꯨꯁꯑꯞꯁꯦ ꯑꯩꯈꯣꯏ ꯄꯔꯐꯣꯔꯝ ꯇꯧꯕ ꯌꯥꯒꯅꯤ ꯁꯤ ꯄꯨꯁꯑꯞꯁꯦ ꯑꯩꯈꯣꯏ 10 to 15 ꯔꯦꯁ ꯅꯠꯇ꯭ꯔꯒ 20 ꯔꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ 2 to 3 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯄꯨꯁꯑꯞ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯦꯛꯁꯔꯁꯥꯏꯁꯁꯤꯅ ꯅꯤ ꯄꯨꯁꯑꯞ ꯇꯧꯕꯒꯤ ꯔꯤꯖꯟꯁꯤꯅ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯄꯨꯁꯑꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯥꯔꯝꯁꯇ ꯑꯦꯅꯔꯖꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯅꯤ ꯄꯨꯁꯑꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛꯇ ꯁꯤꯌꯔ ꯇꯧꯔꯕꯅꯤꯅ ꯌꯥꯝ ꯂꯥꯏꯅ ꯑꯁꯤ ꯄꯨꯁꯑꯞꯁꯦ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤ ꯄꯨꯁꯑꯞꯁꯨ 10 to 20 ꯔꯦꯞꯁ ꯅꯠꯇ꯭ꯔꯒ 15 ꯔꯦꯞꯁꯃꯨꯛ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯑꯅꯤꯁꯦ ꯃꯌꯥꯝꯅ 2 to 3 ꯗꯦꯖ ꯈꯛꯇꯪ ꯇꯧꯕꯗ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯄꯨꯁꯑꯞ ꯌꯥꯝ ꯂꯥꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯍꯨꯝꯅꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯁꯤ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯊꯦꯡꯛ ꯌꯨ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ